Mikhal Gamari Lenina Andro Assembly constituency de Irang Thokre constituency asigi NPP Miref L Sanjoy gi apopa nomina kaplamle yum tarani thoi amadi gari kaya amang ata thokre Andro Ace de NPP gi Miref Oriba L Sanjoy gi apopa da nomai kapsin duna etek chatharaki ba thodok aduga mari lenina CEO Manipuri ECI amadi Ministry of Home Affairs da akan action lokhatna ba taksilagani haina NPP gi National President Conrad Sangmana phongdokre Zirivam da ECI gi Statistical Surveillance Team na cell oina lupa lak manga lising mari fudra nipan JDU gi firal humpunipan amadi banner lising mari chachok fagat kre Karnataka da nong mangalaga Manipur da satin khanbagi thabak tawbiganu hijab ka mari lenana makhal amatagi isu sagat biganu haina Chief Minister N Biren appeal tawkre MAMI TV ki Manipuri Prime Time News being tabiriba singbu chan MAIBAM na khurumjari hauzik pau santona pizari Mikhal Gamari Lenana Andro Assembly constituency da Irang Thokre constituency asigi NPP gi Miref L Sanjoy gi apopa nomina kaplamle gari kaya amang ata thokre Press na fangba pau amagi matung ina Andro Assembly constituency da NPP gi Miref Oriba Lorembam Sanjoy gi apopa L Siamjai ngarang numidang sakhang daba singna nomina kaplamle soklaba Siamjai Caesar Hospital da hauzik laikanari Thodok adu NPP gi Miref Sanjoy na akan mamong da condemn tawrakli Ngarangi thodok aduga mari lenana ngasi yaripok yambem da pangtupa pawgi mifam amada sangam dabi makha lekai dagi MD Kamaluddin na hai Ngarang numidang pung mapan makairom taba dwaida Sanjoy gi apokpa L Siamjai na numidang gi chaklen charba matung ma ki thongkal dagi panglap laptana leiba yambem PHC fawba makhongna chatlingai da mafam aduda hana leramba mioi kharana nomai kapsilakpada gi Siamjai gi yet thangba lengjumda nomai maru ama fawdoklaka chatki Matam aduda Sanjoy di Imphal da NPP gi National President Conrad K Sangmaga unaduna leiki Thodok adugi pau hek fangbaga Sanjoy na mahaki yum tamna lakpada yaripo kolai mapada Sakhangdaba singna mahak amasung mahaki Scotty gari tamna nongway round kaya kapsilaki Thodok adugi matangda mari lenaba police station da wakatlabasu Sakhangdaba sing aduba matam chana laksinba ngamdaba na numidang pung mapan makhai fawba Sanjoy gi apopa matam chana alala ing sangda pukatpa ngamkhide Asokpagi fibam lusilakpadagi hingi pung anirom taba matamda Imphal Caesar Hospital da pukatuna laikanaki Hauzik constituency asida oriba fibam asi yenglaga NPP gi Miref L Sanjoy gi Scott masing hengat pinaba Kamaluddin mari lenaba singi pukning chingshilakli Election ji democracy ni mana pambada dumak bot thadabada kaiba lete adugi mahutta sason yauna nungmai pangkap kapa pangtau toba mibu sibnaba khangandaba sumba awabasi kendra sida dumak wagalai hujik aikoigi leiriba National People Party gi candidate oiba CDL Sanjoy gi Scott reiba aikoigi masingji yamna handaba mite kaktang suoiba du hujik leiriba situation sida di koi chat pathokpada yamna nijing mangjing naba yamna piba koi hanna mamang dasu Scott chikhara koi happy nabai damakta application tawjana thambani Paugi mifam aduda NPP gi Miref Oriba Sanjoy na thodok adugi matangda hai ngarang mahaki apokpa amadi mahak masada nomai round kaya kapsilakpa amadi constituency asigi tongan mafam singda BJP gi workers singna pamda pathodok kaya chathaki badu laibak thibani ngasi ngarang da natana haukiba chai kharagi mamangdagi thengkang kaya da mahak pusokatpa mioi sing fu chaiba mayum amang ata thokan bagi thodok sing chathaduna lakli hingsa yaudaba mikhal ama ohenna ba honna bada ya dapan pijiba mioi sing asigi mathakta mari lenaba singna ahenba meeting sangbiu haina su Sanjoy na makatana phongdoki sigumba yamnan laibak thiba tohningdaba sigumba thodokingse bisangchina sum chatharpasina kendra sida leiba praja singsida amade ngon takoida punumakta yam nungnangba amasung masida yamnan shanti leina bo pangthokpada sigumba soba disturbance sama piba sa yam laibak thibne lojabogolena mari leina bo authority singna singloba thoningdo thodokching asidagi thoktanaba action lokhatpiu
ngarang numidang NPP gi mirap Sanjoy apokpa nomina kaplambagi thawong adu yaningdaba phongdoktuna mafam adugi miyam nangasi yaripok yambem da wakat mifam phomkre wakat mifam adu da miyam marakta nomai kapa S bimol faduna cherak PBU mirakta nomai kapa yaningde hingsa gi thawong yaningde haiba play card kaya paiki Nakal amarom da ngarang numidang pung 12 makairom taba duaida Andro Established Constituency dagi NPP gi miref oriba Laurembam Sanjogi Scott Party na Tulihal SGC office manakta lambi da Scorpion gari amada togduna lakpa miyoy singda nongway round kaya kapsilakpadagi miyoy ama asok panangle haina VJP Andro Mandagi Election Central Committee na phongdorakli Thawong adubu yaningdaba phongdoktuna lamdam adongi miyamna wakat khongsat ama suchatkre Thaudok adugi matang da Andro VJP Mandal gi Election Central Committee na thadrok pacherol amagi matung inna ngarangi thaudok adu da yaripok top sing thadagi masagi jai kuntaret rom suraba takhelamam thoivisa khobami asi asokapan nangki yaripok yambem na mara leitaba yumthong tarani thoigi mayum makai yekhai thingai duna miref oriba Sanjoy masana VJP gi worker kaya furamba yumda khamdana thamba gari sing thugaiba amadi yum singda leiramba maljang puduna chatkibabu yaningdaba phongdoktuna Andro Police Station manaktagi top sing tha laibung fawba miyamgi wakat khongsat ama chatki khongchat adu da lambi da chatpa miyoi da nongmai kapi ganu aikhoi stanti pami haibana chingba play card kaya paiduna Sanjoy na chathakiba thawong adubu yaningdaba phongdoki khongchat adu da constituency asigi miyoi listing ama romna saruk yaki haina su cherol asina makha tarakli Hanagi Minister T.S. Syam Kumar ki PSO yauna mahapu sokat pamiyoy singna yaripok tulihal da nomay kaptuna miyam da aki akhang pibadagi lekay miyam na irang haurakpadagi makoy na tunglakpa gari kaya akai atoy nang hankre asigumba laibak chiba thaudok sing matung da amuk hanna thoktana ba hona minasi haina Manipur gi DCP P Dongel na phongdorakli thaudok aduga mari lenena ngasi yaripok tulihal da pangtokpa paugi mifam amada MD Rahimuddin na hai Thaudok adu ngarang numidang pung 10 makairom tabada Syam Kumar ki PSO MD Rayazuddin worker S Bimol amadi media personal anina luchingduna car kuntra rom da lakpa VJP ki thomi sing na chathakibani VJP ki thomi sing aduna Tulihal water supply mapada gari khamduna achat ok sing ki hanbata natana lekai adu da thetpa atoba political party ki firal sing lauthaki makhoi gi thawong adu chathadana ba lekai miyoi kharana hairubada law khongduna amadi nomai kapthokduna aki akhang piraki nomai kapagi Kapagi makhoi tanarakpadagi miyam tholaktuna sangsilubada bimol na atamnana miyam nakta nomai kablam laga mafum adu thadoktuna chenki makhoi na tongduna lakpa gari sing adugi manungda gari mangarom thaudokpa nanghaudabadagi lekai miyam na gari sing adu thugai khibani ECI gi kanglon thugaiduna police department da thabak toriba MD Rayazuddin Namikal gi campaign chathaba yaningde S Bimol hariba miyo SSO haukiba kumjale singani kun mathoida pangthokiba miyam gi rally amada nomai kapsilabadagi maralda case leriba misagdi makata na khul asida amuk hanna mikal ga mari lenena pamdaba thodok sing thogan biganu haina Rahimuddin na makata ki Hojiki makoina nomai kapaga nomai masa pairaga miyam sida kapaga moisi escape tokre hariba escape tokiba sida Miyam tulian ki prajagi miyam purabaksana koi saungna badagi hariba moina koi santi raksagi thugaire adu tadi Syam Kumar ki hariba miyo singasi Syam Kumar ki worker ngakari adu ibtar gadi makoi ki moigi ngasagi magi thambal theli gari se thek thambal yawe yaudab siyawe thambal ki moigi kemta laibani miyam sare badagi saung badagi koi saungna badagi hariba gari thugai be khai bagi Yaripok Tulihal da ngarang numidang thokiba thaudok adubu Manipur gi DCP P Dongel na hakding nana yengsinkiba ga loinena mahakna hai asigumba laibak thiba thaudok sing matungda amuk thoktana ba hona minasi mibum khudingmak nama pamsaba mirekta vote khomada akaiba leite adum oinamak numidang gi pung 10 gi matungdagi mikhal ga mari leinaba campaign pangthoktana ba ECI gi yathang leidibani mikhal ga mari leinena pamdaba thaudok sing thoktana ba police department ki maikaidagi su akan ba section thorang lokhali masida miyam na su support tobiu haina P Dongel na makatana phongdoki Andro Assembly constituency da NPP gi miref oriba El Sanjoy gi apok pangarang numidang nomai kapsen duna attack chatharakiba thawong adu yamna laibak thiba thaudok amani hiram asigi matang da chief electoral officer Manipur ECI amadi Ministry of Home Affairs da akan action lokhatna ba taksilagani haina NPP gi national president Conrad K Sangmana phongdokre
Wafam asing asi Sizo Hospital da laikan naduna leiriba El Sanjoy gi apokpa El Siamja gi fibam yengsinba lakpada Conrad K Sangmana paumi singda phongdoki bani thodok aduga mari lenena NPP gi National President Conrad K Sangmana hai Mikhal ga mari lenena hingsa gi thodok thokpa si yamna laibak thibani mahak ne hek hanglakpadagi Manipur da Mikhal ga mari lenena hingsa gi thodok thokpa si handaki asin ahan bani asiguma thodok asi NPP ne yaba ngamloi thodok asi kanaguma mi Mirev Kharada Ningba Kairakpadagi Satharakpa Oigani Khali Thodok asigi matangda Manipur gi CEO da matik jaba action lokhatnaba complaint tawkre loinana ECI amadi Ministry of Home Affairs da ju thodok asigi matangda action lokhatnaba kanma maungda taksilagani haina Conrad K Sangmanam khataki The incidents that happened last night in Andhra constituency, the house of the candidate, is very unfortunate, and this is just simply reflecting frustration of certain individuals, and they know the overall political situation. So this is not acceptable at all, the kind of actions these people are taking. We'll be meeting the Chief Electoral Officer today at 3:30. I have already called him up in the morning and expressed our deep concern on the kind of current situation that's prevailing in this elections, which, as far as I remember, this is my 5th election in Manipur, campaigning from 2002. But I have not seen this kind of extreme violence that's taking place almost in every constituency. So this has to stop. The government of India also. Zirivangi Borovekra sub-division ki Zagurador police station manakta election ki flying squad statistical surveillance team amadi executive magistrate and Dian Chan ki team amana Mahindra Thar tongduna lakpa mioi amadagi sel oina lupa lak manga lising mari fudara nipan fakat pangamkri hari Thodok aduga mari lenana executive magistrate and Dian Chan hai ngasi ayu pung 12 rom tabadwaida Zagurador police station manakta singnaningai oiba maongda Mahindra Thar tongduna lakpa mioi ama khamlubada gari adu khamlamdana chenki gari adu tanaduna faraga check tawbada sel oina lupa lak manga lising mari fudara nipan ZDU ge firal homfunipan amadi banner lising mari chatrok yorambadagi fakatki Fagatlaba potlam sing adu Jirivam Treasury Officer Khusinakre haina executive magistrate and Dian Chana makataki Ako'y ngasi FST team number 1 to 3 amasung SST team number 3 na ako'y gari ama khamdarubada khamamdabdagi ako'y hapet tanaraga khamnubada ngasai Mahindra Thar amada 5,98,000 amasung 68 flags 4,600 banner hairiba mayam se ako'y Jiribam constituency MLA Asabuddin JDU gi da lenarame aduna hairiba mayam ase loinamak ako'y sis tawjaraga ako'y amount sing isu treasury da loinamak deposit tawjaraga Karnataka da nong manglaga Manipur da satin khanbaki thabak tawbiganu hijab ka mari lenana makhal amatagi isu sagat biganu haina Chief Minister N Biren apil tawkre Wafam asi Lilong Assembly constituency ki manung chanda leiba Khekman jila Kaichel da pangthokiba nongmagi oiba political conference amada chief guest ki waral piraduna Chief Minister N Biren na phongdokibani Miyoi cha kayana saruk yaduna pangthokiba thoram aduda Chief Minister N Biren hai minority nungsiba sariba Congress na lengak paiba matamda pangal ima singi Kaichel amata saramdaba amadi house amata saramdaba haibasi yamna laibak thibani Maitai pangal sing asi Maitai ningol machani mausagum lining kanglof ki khena ba leitana nungsi chana na hingminasi Mikhal haibasi corruption gi horofom hek oigali Mikhal da paisa sanghan biganu BJP lengak leiringai da miyam kaidung da wahaloi hiram khudingmak jaf manana pukhanaba akhanaba thorang kaya leftana paikhadi akiba leitana izat leina nungai na hingbiu Maram aduna BJP ki lengak asi amuk halaknaba party asibu miyamna support tawbiu haina su Chief Minister N Biren na phongdoki Ada nong suru kan SPIDA satin dupuda bungdok tolo ko. SPIDA satin dupuda bungdok tolo loina aigi khudom bida leijani kana noise kana na sinni kari dalu da loi khang lo irang yam sagat kano koi inna leise koi igi chilina matani ko maidai pagal se koi dingol di masa masuni ko Stage agi ada nong suru ke SPIDA satin khallo da video adu tahu aina hai se tahu adu yang lai raja ne khudom bida loi lai kana no se loi kan moja yare tahu re mioi beda sang samtu ke na pite isona ai now nursery amusi ma
ai sarkar kanna mohona bada MLA bawo thado lakhi Thoram aduda lilong ACG BJP gi miref MLA Y Antas Khan hai BJP na luching balengang asana chingtam amadi lining kaunuf ke khera balaitana paikhaliba sakhot thorang gi thabak thoram sing asi uraga BJP bu suksoi sojana support tobirakani habi gi thasaba yamna chauna lei karisu leitaba wafum khara da isu sagatna ba honna biganu haina so MLA yum khaibam Antas Khan na makhata ki Chief Minister na jat bijat naidana chingtam gi khena ba thamdana Tawaiba development na siya naga mayam soy na buhat pirakan na zaya ay gitazam. Ay ko hijab ki wafang khara mayam da kihali. Atope state ki wafang do lilo amasung Manipur ki rajniti da pudin lawisi. Ngasi Indian National Congress ki adun ba leader aduna North East ko di kauthokre. Adudagi issue oidraga hijab Manipur da thingba sulaite thingada sulaite aduda issue hemda se karigino hai roraga ai koi am secular oiba party ni hai secular ke am oi ke hai base hau ki basahi ke adai koi loina khang raponi Malim pumada thengnariba COVID-19 gi laichut asidegi ngak thongnaba achamba section thorang khra ngak na chatpinaba Mami TV gi mic degi ning singzari madudi yumdagi hex thokpaga face mask opiu mi amaga gi marakta foot taro ki arapa thambiu mai met khut sa toina hamdokpiu amadi COVID vaccine kapa yaraba sing soi soidina COVID vaccine kap thoktuna laichut asidegi kanaba miampuna honaminasi BJP ki lengak asi nupi sing amadi minority sing bo hanthana yengba lengak ni haina hanagi chief minister oivo vina phongdokre wafam asi lilong a sida ANC ki miref oriba alha said anwar hussein ki lilong hawribi sambur khongdang asi pangthoki ba firal chingkapagi thoramda hanagi chief minister oivo vina phongdokhi bani firal chingkapagi thoram aduda oivo vina hai chai nepal helaklaba center ki BJP lengakta mamingtagi oina nupi mihut amakhak discussion making body da yauhanki aduga chahi manga mapung faraklaba state ki BJP lengak asidana decision making body da minority ki mihut ama fawa represent tawhan khide masini nupi amasung minority da BJP lengak na yengliba meeting asi center ki modi na luching balengak amadi state ki BJP lengak asidi dictatorship oiba maong asina democracy ki fazaraba ishana isabo lengak chaba haiba adu manghalle BJP ki lengak asi adumak lay halabadi democracy ki mami samkragani haina o ivo vina makatana phungdoki mayam ama lay aduga Christian satpa mayam ama isinau lay Islam dharma satpa mayam lay aduna masi yamna matongda nungsinana sana sinana lehongnana ba secularism haiba Dharmada misang mikhai naiba yadaba adugumba lepak ama wohendragadi mana ningning dharma Islam dharma da thajaba singsina moi apamba moi gi dharma se safatana ba hena pakok sapokna ba tawda kana gumba Hindu majority oiwe kana ma support thingirba discuss tawba yadaba adu Christian dharma chaninga misu mana apamba dharma do hena pakok sapokna chachabada Kanazo khot thingirba yadaba haiba adugumba संविधान सेमगा संविधान की खाई मरुब यांगलें सरुदी सेकुलरिज्म है Lilong Asida ANC ki miref oriba Alhaj Said Anwar Hussein hai Mikhal asida mai paklabadi Lilong denupi masas tingi college ama athubada thamna ba honagani tha taru ki manungda ACS ki yumthong khuding da afaba ising phanghangani ACS ki award ba khuding mak men khanna ba honagani lagliba Mikhal asida sel na voter lehen gumsi isagi culture isagi identity ngak pa haibase khoi khuding mak ki adhikarni adubo Karnataka da paliba BJP lengang na Islam dharma chatpa nupi sing na seasonary-ba hijab thingzilak pa haibasi Muslim nupi sing fi thongdana chatlu haibaga chaf manai asigumba lining da isagi identity da khud thingziliba party asidai khoi gi rights sinafam thokte hainasu Alhaj Said Anwar Hussein makhatana phongdoki
ꯍꯥꯟꯅ ꯀꯥꯈꯤꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯒꯥꯔꯜ ꯁ꯭ꯀꯨꯜ ꯅꯨꯄꯤ ꯃꯌꯥꯝꯅ ꯇꯝꯗꯅꯕ ꯁ꯭ꯀꯨꯜꯁꯤ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯀꯔꯝꯕ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯂꯩꯈꯤꯕ ꯌꯥꯎꯔꯒꯦ ꯑꯩ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯡꯈ꯭ꯔꯕ ꯒꯥꯔꯜ ꯁ꯭ꯀꯨꯜ 3 ꯂꯤꯂꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕ ꯐꯪꯍꯟꯒꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯁꯤꯅꯤ VJP na luching balengak asina tawkiba masak thokpa thabak singi manungda ama oriba foot over bridge singing sinbiba watpadagi amona kan tawkiba kumzalis ngani tarama panda hanba oina chief minister N Birena Kanglagi nomchuk thamba sarukta foot over bridge ama sangadura miyamda khusinaki masigi matung Imphal gi tongan tongan mambafam sing habidi kai sampat Imphal college mawang amasung BT rota foot over bridge sing sengaki adubu live activity foot over bridge sing asida amona kai mayam ama paisintuna leiba maramna achar walk toba sing da khudong chadaba kayam thokalle Fibam Singh asi MAMI TV ki staff reporter Saidur MAIBAM na koina chatuna yingsilubada thingnarakhibani lambi lanthok lansin da hena khudong chanabagi wakalonda Ministry of Road Transport ki sentang makhada foot over bridge sing semgakhibani Sanjay Infra Product Limited Highway Company amana lupa crore kaya sangna sakiba foot over bridge sing asi ngasidi hanna yingsinbidabagi mami chawna tare Imphal Municipal Corporation Imphal Sahar Luna na thamnabagi pandamda sit sengbagi thabak akanba maongda numit khudigi satharibani adubu live activity foot over bridge sing asidadi sit sengbagi thabak asi chathade masina maram oiraga foot over bridge da leiriba amoda kai sing asina leina sandorakadra habigi akiba poknare asigumba acharawak sing da khudong chada ba thokhaliba si thoktana ba mari lenaba singna athubada akanba meeting changhaningbagi apamba foot over bridge asida chathok sa sentauriba singna phungdoknarakli Handak pangthokadoriba taranithoi suba Manipur Legislative Assembly Mikhal asi free and fair oinabagi pandamda security personnel singi award palle handanaba Central Armed Police Force ki SPNO amasung SNO sing akanba section thorang lokhanabagi sem sari haina Manipur gi Joint Chief Electoral Officer MD Daulat Khan ki charol amana phungdoragli handak pangthokadoriba Mikhal asigi matangda lokhalakpa thabak thoram singi matangda Joint CEO na thadropa charol aman hai district khudimaki district election officer amasung SP sing yauna handak pangthokadoriba Mikhal asiga mari lenana review meeting ama pangthoki mifam aduna mipum khudingmak araibam ongda Mikhal da saruk yanabagi matangda henba mijeng thamduna khanaki absentee voters singi kanglupta chanba chahi marifu gi matakta leiba ahal sing amasung people with disabilities sing da postal ballot ki ktangda vote thada hanbagi thabak thoram pangthokpa hore ahan batangka ki Mikhal asida mathau pangthokadaba polling personnel amasung security personnel sing postal ballot paper ki khudangda vote thadanabagi damak tha aski tangkun mathoi fawagi manungda application thazilakadabani loinana ani suba tangka ki oina tha aski tangkun tarukta application thazilakbagi aroiba numit oigani EVM VVPAT Singh District khudingmakta commission tawbagi thabak political parties singi mihut yauna chathaba hore Manipur da ahanba oina sanging tawduna hodokliba symbol loading unit su mathau phajana tawre haina Daulat Khan ki charol aduna makha tarakli Imphal West District ki oina pangthokadoriba taranithoi suba State Assembly Mikhal gi sem sabam pung fana loshilakle Mikhal asida sizinnagadaba EVM machine amadi VVPAT Singh Commission tawraba matungda seal tawduna strong room da thamkre haina Imphal West ki District Election Officer TH Kiran Kumar na khangalagli pangthokadoriba State Assembly Mikhal asiga mari lelena ngasi lamfel pate leiba Imphal West ki DC office member da district asigi DEO TH Kiran Kumar yauna paugi mifam ama pangthokre paugi mifam aduda Imphal West District ki DEO TH Kiran Kumar na hai Imphal West District manung channa leiriba constituency 13 asida punna miref 55 na Mikhal asi thengnagani miref sing asigi manung da nupi miref taruk yauri aduga criminal antecedent leiba miref na 13 ni district asigi oina punna voter lakh 30 marifu chamri marifu lei ECI na handaki Mikhal asida ihan hanba oina pangthokliba absentee voters sing postal ballot ki khudang da yum da chatna vote thadaba Yanaba hotnariba si Mikhal asigi yamna maru oiba amani district asigi oina absentee voter listing ahum chani humfudara nipan lei hariba voters sing asi February kunmathoi amadi kunithoi da hanba round oina yum da chatuna vote thadabagi thabak chathagani masida chithaba yahoba sing aduna February kunmanga second round oina amuk vote thadabagi khudong chaba pigani covid ki checksin thorang lokhatpa oina polling station 3/4 punna Ngakpigani polling station ahum mari puna laisinba voter listing ani dagi ahum fawa leiba mafam sing akagnaba thorang paikhatuna voters janipan rom da vote thadanaba thorang tawri
Handaki Mikhal asida district asiki oina anova voter listing taranipan chahum kuntarok oi. District asiki oina polling station chama humfunipani critical polling station taratarukni. Mikhal asida gari chamapan rom sizinagani. Mikhal asi yamna mamut tana pangthoknaba F kaya amasu sizinagani. EVM sing tracking taunaba e-tracker apps polling station sing yengsinaba wood F amadi e-atlas na chingba sizinagani. Loinana district asiki oina leiba apun polling station chamanga kuntra asi webcasting tawgani. Vote thadabagi chang nemba polling station sing khangdoktuna mission chahum ki makhada voters singna vote accessible election vote thadabada hena line ba thabak paikhali han Imphal West ki DEOTS Kiran Kumar na makhataki. accessible election langnana ba akhoi PWD elector singjina PWD app haidana amakhak lei masi mobile application ni kanagumba na akhoi gi wheelchair natragana akhoi gari gumba polling station ji yobuda awaba lei drop to view haragadi akhoi gari amadi wheelchair se puraga kendra mangi gari manga taruk thangani hariba gari singjina moina hana book torokpa natragana moina call torokpagi matungina akhoi chatlaga moje pick up tawbiraga polling station da thadanba amadi mayum da drop tawba adugi arrangement gi akhoi ready da leijare Haukiba pung kunmari asida Manipur da miyoi listing ama jamari marifudara COVID test tawbada miyoi humfutaruk nauna COVID-19 positive oibaga loinina state asida leina asina nabagi masing lak ama listing kuntra taruk johum marifumari yaugre leina asina maram oirga miyoi mari lekhidre COVID-19 command control room dagi ngasi numidang wairam pung manga fawbada fangba paw amagi matung inna miyoi humfuni toy naba faduna discharge tawkre naba farakpagi apunba masing na lak ama listing kuntra humdoi chatruk supna manga sukre active case na chatruk marifu humdoi Leina asina maram oirega lekhidaba migi apunba masingna listing ani sumna marifudara tarukni fagalakpagi chang sada marifudara tare dasmik mapan tarukni covid leina asida gi ngakthokna balengang la paikhatpa thausil amagi makhada miyoi kaya amasu numit khudingi covid vaccine kapthokli covid vaccine kapthokiba masina ngasi fawbada miyoi lakh kuntaruk listing homfumba toy Jani humfudara ni thoini haukiba pung kunmari da DTF oxygen cylinder sani kuntra matoi amadi BTF oxygen cylinder humfuma toi Manipur gi tongan wa analang sang singda phangan bangam khre haina COVID-19 command control room dagi phangba paw asina makhatari Kumbi Assembly constituency asi chafu mafam chadabana khinbagum tawre constituency asida tawriba Chongtok Songsingi politics asina miyam apang basiba ka pangkhak oire haina hanigi chief minister Okram Ibovina phongdokre Wafama Singasi Kumbi Assembly constituency degi hantak pangthokadoriba Manipur Legislative Assembly Mikhal asida Congress Party ki miraf oriba Dr. K.H. Romesh ki Mikhal ga mari lenina firal chingkhatpagi thauram amada Okram Ibovina phongdokhibani thauram aduda Okram Ibovina Congress lenga ki matamda constituency asigi oina pangthokpa yaba thabak thauram khudingmak paikhaki Constituency asida chang 9 electric fangnaba 33 kV ki transformer khinba Kumbi Nagar Panchayat pu municipal da onkhatpa municipality ki lambi thong ningchina sengatpa college phagat handuna mahi masingi lamda ahongba puraknaba honaki haina Okram Ibovina phongdokhi amadamuk song sahi manga sida kayarak song rano madudi ai party naming du panjaro Chongtok Songsin tawdudi madumadi mit isalmiyo maduladi nambi ronoba ado common enemy si kanano ayo BJP se masi yengo ay ate yang na hayi yang kuini chanani baru pangsin mayam nei mo isu matang habirakani Firal Chingkhatpagi Thoram Aduda Miref Oriba Dr. K.H. Romesh Nampawmi Singh Dahai Constituency Asiki Miyam Chahi Kaya Awaba Mayuk Naduna Lagli Vivam Asida Adumak Makha Chatharabadi Tungda Horokliba Mirol da Khudong Chadaba Kaya Mayuk Nagani Maram Aduna Hauziktagi Ekhoi Punna Stemtok Mina Hausi Haina Romesh Namakataki Aini Khanjabadadi BJP government ju han Chadada Laiba Prime Minister Narendra Modi Singh India government mana market ko yamna hena SSP ba dug government amna khanji koi Manipur sarkar se ji us ko bada koi langak se langak pa ta amo biren masa mo nungti gi kai ko dingi ke tolai da kari andam se gi takot rang da mo ta kai tolai da hare gadi khudoma dug mami mi miyam CM
Handak pangthokadoriba mikhal asida Wangkem Assembly constituency da NPP gi miref oriba Kharibam Zivan ase drug lalonba khunai bu manghanaba sinba miyoini maakna mikhal thengnariba ase boycott tawgadabani haina ngasi charangpat amadi Wangkem gi mafam kharada Jezai Sairamba Thawangbu Yaningdaba Phongtoktuna Sarangpat Maning Lekai da Ziban bu Sokotpa worker kayana wakat mifam chathakre wakat mifam adu da saruk yakibi Jivan gi loinabi Kharibam Ongbi Pramodini nahai maaki mapureba Zivan na mikhal asi thengnana ba hek thorang lakpadagi ngasi fawda makhal kaya gi threat lakre workers singbu ke halakpa candidate masa fawda miref oidina bahirakpa atoba candidate amagi miyoi singna Nomai Satotuna ki halakpagi thawang kaya chatharakre tha asigi tang tara tareta candidate ki apokpana chalaiba stone crusher da drugs lei haizinduna stone crusher gi mohori yauna miyoi ani police na fabagi thodok phawa thokre makoi anibu fawa numit adumak da police na fagat kiba polam sing adu drug oidamje haiduna khudakta thadoraki asuk yamna khongkoi naraba fawda pen da bedagi ngasisu sezai kaya chaiduna candidate amagi izal sok na ba honariba si thigat piu haina pramodini na makatana phongdoki Date 17 dasu magi imung manungi mapabung na salai jaba cancer ama dasu pumbi dagi cancer du senaraga le jaba muhori matai manaw da number 4 la lola me haiduna badnam sibigi basu lairabani ngasi amuk nunga pada matung tarak pas oina magi mayumdagi phaba sunataba asengba posu oiramba sunataba number 4 ase Kharibam Ziban gi mayumdagi phabani mahak che Wangkem kendra da phungda bayaroi haba masak maming pandaba se jai ma mahaki poster dagi lokhoko photo hapsan biraga Wangkem kendra mafang khrada jairamba thingnajare Khangabo Kendra gi manung chendaleiba arong turel mapanda umro local amadi lukho local da saurangna lo sangam amamam hena chawba lofam da thava alu amadi hawai rasmana chingba mahimarong kaya pak sana phuktok tuna manghallam le ngarang February 19 amadi 18 gi lona ba hingda mang takhallam diba adu khambok maisnam lekai digi laishram naran singh amadi khangabok kulakpam lekai digi elangbam zatra singh gi lofam dani elangbam zatra na hai hari be local singh asida alu hawai hangamna chingba thariba lopu singh gi marakta vote ki wari sanabadi yawi adubo thoidongna nungaina tabadi leite lopu oiriba makoina lobukta mahaibarong ngakpa senba chatpada khudong thiba thorkadra habgi chingnaba leiri maram asina asiguma thavak toramliba miyoi sing thidok piraga logi matung inna matik chaba cherak pinaba amadi mangkhriba pot singi mamal fanghan binaba mari lenaba singda JP Sinkre hari Warrior Rehabilitation Center for Addicts WRCA gi anirak suba mapo kumon thoram amadi free de-addiction camp loisinbagi thoram ngasi leimaram awang leikai deleiba center asigi campus ta pangthokri thoram adu da WRCA gi project director TS Sarat DPUVO Nambol gi president TS Nedazi amadi LYLL gi secretary N Sanji Kumar na mathang sinna president amadi guest of honor oina sarugyaki thoram aduga mari lenana WRCA gi project director TS Sarat na hai addiction habise leina amani nisa da laichu duna leriba miyoi sing laing addiction laing pathak asina mamut tana laing laba amadi miyoi sing aduna nisa tokning bagi apamba leiragadi mahausa gi punsida hanjilakpa yabagi oithokpa chauna lei haina mahakna makhataki Hijab Kamari Lenana All Manipur Muslim Girls Student Union AMMGS UNAS Tatharakpa Religi Sarukama Oining Sisu Lilong Chingol Tararogi Maira Paibi Singa Kusam Naduna Miyangi Rally Ama Yamna Santi Oina Chatkre Yamna Santi Oina Chatpa Miyangi Rally Adu Security Personnel Singna Thingbadaki Usoi Popi Bazarda Loshinki Nakal Amaromda AMMGS Yugi Thomi Singda Aki Akang Kaya Pirak Libasi Kutak the Lepiu Karigumba left Rabadi Logi Mating Loduna Chapchana Thingnaragani Haina AMMGS Yuna Phongdorakli Thasigi Tang Tara Taret ki numidangda Andro Assembly constituency ki manung chanda leiba Thambal nu Kaitel Makadagi Sakhang daba miyoi kharana faraga hing ama mamai mamit amadi makhong makot punsinduna thambagi thawang adubu yaning daba phongdoktuna ngasi Andro Chingdong lekaida miyam gi obe wakat mifam ama chathakre Mamang Chahigi December Tangkun Mathoida Mikhal Gamari Lena Nomine Kaptuna Hatkiba Ningthozam Rohit Misiga Marilena Semkiba
JSC against the brutal killing of Andrew hina changchilakpa khongjang isarukama oina ngasi masing yamna bahiro ki miyamna Thobal High Court ki main gate nam khaiduna sangnaba honakre pen dabaki kholaw kaya lauduna lakiba miyam adu police na Thobal Court ki gate ta athingba piduna changhan khide khoisaw naraba khongjang loi sing aduna mi hat padan dipiu achumba bizar pothok u mi hat pada chenaba well da thadokpa yaroi haibana chingba kholaw kaya lauduna National Highway Imphal More lambi thingduna achat awok sing amata chathan khide khongjang loi sing aduna pung ama hena lambi thingduna thamki kaina thangda police custody da remand lauthaduna leriba miyoi taruk court ta puthokre habedagi miyangi irang adu khara nemthaki lunana National Highway thingjanbagi thabak handoki ningsing bayai mamang chahi December gi tang kun mathogi ehingda mikhaga mari lenana nomaina kaptuna hatkrba Rohit ningthauzam Rohit ki miyad adugi matung hairok ta pamdaba thodok sing thoktana ba curfew thamlaki bani lunana numidang pung 3 tagi ayuk pung 3 fawba district police Thobal CRPF amadi BSF na mikup na hom sing na ngak senduna leri bani miyad asigi matang da JSC na democratic oiba khongjang sangsil lambadagi hingsa yawba khongjang sing sangsil lagani haina tha asigi tang 15 da pali belenga asida section warol thamba laikhrabani Haukiba February gi tang 13 da Facebook da Meitei Furupu masak takpa fizet ama oiriba fanek mapa naibabu semdok sadoktuna naitei chada maong da thagalakpa asi laibak thibani haina inat yokhat luf EYL gi Vice President Mutum Surjakanta mangang na phongdurakli wafam asi Segaro takhel lekai de leiba EYL gi office ta pangtokpa pawgi mifam amada Mutum Surjakanta mangang na phongdokhibani pawgi mifam adu da Mutum Surjakanta mangang na hai Thodok thawong aduda January ba miyoi sing adudi designer Karan Thokchom visual sekibi Sandra Nandaibam makeup artist Pritam Moirangthem amadi photographer Wangkhem Robini makoi mari da EYL gi maikei dagi numit mangani gi matam piduna wakhal taminane ba khanghan khiba laikre adubu makoi gi maikei dagi positive response pirakpa gi mahutta tumina laisinduna lotkre maram aduna lamdam asigi CSO NGO amadi miyam na makoi gi mari leina ba thoram singda sarup yabiga no haina mahak na makatana phongdoki Masida kanagumba kharana aikogi lamdam chida atingbagi atingbangak tangaire chawkhotpa yararui chawkhotpa ngamaroi kaiba wakhan su khanbiganu aikone thingjari basi aikogi ina amadi chanabi phijetpu yokotna malemda saktalakpada makhoi na tawriba thabak thoram singa china maikai kayadagi question hangba aikogi inat pu yokhalibra natraga makhoigi aikogi sidharibra haiba wahang sineba wahang sigi paukhumsi makhoina piba ngamni haiba taragadi Aku inak yokhat luki mafamda pakhumji pibiraga media gi thongda thokminasi Haukiba chai kharagi mamangda lambi gi thodok amada sokpadagi lengba otpa ngamdana leiriba Laren Jomakha lekai mekoladagi samom baze chahi ngasi like minded group LMG Manipurna lupali sing kun mathoi chamri tingbang duna awabada saruk yakre tingbang khungsat aduga mari lenana LMG gi secretary Ozat Sor Khaibam na hai lamlam asida miyoi kaya ama masagi yumfam fawba leitina aruba anaba sing sagon naduna leiri upai leizadraba kaya asibo ekoina angamba puthok naduna mating pangminasi anoba Manipurama ohensi harabadi awaba taraba singda tingbang bagi chanabi lehensi haina mahangna makhataki lamdamasida social media da hapkataba anaba na maram oraga akhoi yumpham bhawba leitaba aduga hingbada yamna wab imung kaya lamdamasida leiri maram aduna asigumba akhoi imung asidesida lamdamasigi leiriba miyoi punamana angamba mating pangadi hingminnabada akhoi matam khara torasu minuk tamna amasung awabadu saruk yari haiba akhoi madugi artha leigani maram aduna awonba amasung chawkhotpa akhoi Manipur mok ohen jaiba targadi adom na ngamjaba khara khardang katholaga asum awaba taba akhoi Manipur gi jaga sing awaba taba sing mating pangadi lamdam masi chawkhotpa amasung shanti leiba oigani haibaje laim mani group ki maikai digi thamjari Group asigi advisory board ki members Sobita Mongjam na luchingduna pangthoki ba tingwang khongchat aduda group asigi secretary Ozit Sor Khaibam publicity secretary Rakesh Naurem amadi group asigi maru oiba thomi singsu sarugyaki marak thana ten break amatang lominasi Hello, I'm coming to Manipur on the 21st. I'm excited to come to Manipur. You're an inspiration for me, for the Congress party, and for the entire country. Because you show us the way forward. You show us how to live with nature. You show us compassion. You show us gentleness.
you show us dignity. I'm looking forward to meeting all my friends from the valleys, from the tribes. The Congress Party is committed to the holistic development of Manipur. Together, we are going to build a new, vibrant Manipur that is going to show India the way forward. Congress, Lak Lagani. Thank you. Lak Lagani Congress, Purak Lani on ba. Notice ahan ba oina RBI na regulate toba amasung Ministry of Finance, Department of Financial Services, Government of India na Surface Act 2002 gi makada financial institution ama oina sakhang kraba Pradhan Mantri Awas Yojana Housing for All mission gi makada subsidized home loan pi da mangjil thariba Panthoibi Housing Finance Company Limited amadi masigi sister company singi Guwahati yauna branch tarahumdoi hangdokchare chahi 13 ki khongchata lakraba Panthoibi Housing Finance Company Limited gi miyamna financial facilities sing lawirana ningsingjari Panthoibi Break ki matung da mayam butaram na ukchari housing makata papa omok pizari Nungba constituency da BJP ki BRF oriba digangdong dipu gangme ki election campaign ngasi None district ki Nungba sub division ki manung chanda laiba mukti khulen da pangthokre campaign aduga mari lenan dipu gangme na hai mamang da lekiba congress ki lingak aduna Nungba AC asida saukhat thorangi thabak amata paikhatana Amamba ama oina thamlambani constituency asigi congress ki MLA gai khangam na sothariba constituency asigi damak chawkhat tharangi thabak amada paikhalamdaba asi laibak thibani asigumba congress ki thawang asi miyamna munna khangsin ba matau tai haina mahang na makataki Panba yavadi handaki mikhal asida Nungba constituency da straight fight oina BJP ki miraf diganglung dipu gangmai amadi congress ki sitting MLA gai khangam ga lamba tawnagani Tengnopal Assembly constituency da ka hena sotha dunariba education agriculture health amadi Chingilam Singi boundary issue da ahenba meeting thamduna mikhal thengnagani haina Tengnopal Assembly constituency da RPI athwali gi miraf oriba KH David Maring na phongdorakli Wafam asingasi Funal Istanbul Village Community Hall da pangthokiba KH David Maring gi fral chingkarbagi thoram gal mari renena phongdorakpani thoram aduga mari lenena KH David Maring na hai Chingilam Singda Angang afava kaya thoklabasu sel chungi fivam fattabana mapung fana lairik laishugi mangal fangdana lairi lau unaba lam leitaba amadi ithai lokhongi fivam fattabana lau singu bagi thabak paikhatpa yadana lairi thagnaba ising hauzik fawa fanghanba laitri ana laengi matang da so sub PHC fawa leitaba khul kaya yauri maraksida itatta tana chingi lam singda khul amaga boundary gi wahauda irang kaya thokli Karigumba miyamna nusibiduna MLA ohen birabadi issue sing asi kokhanaba angamba thakta honagani haina KH David Maring na makataki Mai tenor da mai matam da si local area development fund gi sumaina semgat sagat thibani haibigi keno se masi bhawa amta uba fangde Ngasigi thoram aduda RPI gi observer su oriba North East in charge Vinod Nikal J RPI gi State General Secretary Rosni Kumar amadi RPI gi maru oiba Thomi Singh Khul kya gi chief amadi student organization gi looting ba kaya su sarugya ki Manipur gi education system asi hena fagat hanabagi pandam da ngarang Imphal East ki modern college da Mahiroi Singh mi from ama pangtoktuna Federal Students Organization kanglei fak Fesok haina mington ba Mahiroi Luf ama same kre Luf asige publicity secretary Sanasam Pritina Thadaropa Cherol amana hai Luf ase Manipur gi education gi lamda sothana riba sing ase menkhatna ba wakhalonda sem khibani India amadi Manipur gi lenga na education sector ase maru oiba sector amagum lobagi mamita de masimang lenga ki sahi gi budget ta habliba sel gi malin sel ase maleng gi khwadi gi anemba ama oidi masigumba asoiba kaya asi chahi kaya lisang sina maike kaya de gi lauduna lagli kholau asida fesokna ahenba inot ama hapnabagi damak amadi hena khongjal yangna changsinnabagi damak hanba leituna honagani haina cherol asina makhatari Luf asigi president amadi general secretary oina mathang sinna ningthauzam Romesh amadi sarangtem Sivadattana thopugani hari Integrated Youth Development Organization IYDO na konba mafam singda election ga mari lenna hangliba kem amadi maira sang sing khudaktagi thingzinna bawaref lawri haina organization asigi secretary KS Mustakim na presa thadropa cherol amana hari cherol asina high organization asina konba mafam singda numidang pung 3 election ga mari lenaba thabok tharam amata tawba yaroi numidang pung 3 organization asina konba mafam singda mitof amata leibe yaroi IYDO na thamliba athingba asi kana gumna thukai raklabadi organization asina lawrapa waref khunimak masana yazagadabani haina su cherol asina makhatari India ge sagnai ribi saisakpi lata mangaskar na hanakta laikhitabada
Sanskar Varati Manipurna awawa phongdorakli hiram asigi matangda Sanskar Varati gi maiki digi thadoropa cherol amagi matung inna ngarang Imphal East District gi manung chen leiba Huyen Lalong Manipur Thangta Cultural Association gi auditorium da Lata Mangeshkar na leikhidabaga mari lenen awawa phongdobagi mifam ama pangtoki Thoram aduda Jawaharlal Nehru Manipur Dance Academy gi hanagi director L Upendra amasung Sangit Natak Awardee Guru K Sana Thoibana president member oina sarugyaki Mifam aduna Lata Mangeshkar Indian cinema amasung isai nongmaiga mari lenaba lam singda kathok lamba kaya nau hongna naning singki lunena imung manung amasung malengi artist community na nang horiba awabada su sarugyari haina cherol asana makatarakli arobeda maru eba pau amung hana pizari Mikhal Gamari Lenana Andro Assembly constituency de Irang Thokre constituency asigi NPP gi Miraf L Sanjoy gi apopa nomina kablam de yum tarani thoi amadi gari kaya amang ata Thokre Andro AC de NPP gi Miraf Oriba L Sanjoy gi apopa da nomai kapsin dun etek chatharaki ba thodok aduga mari lenana CEO Manipur ECI amadi Ministry of Home Affairs da convection lokhan ba taksilagani haina NPP gi National President Conrad K Sangmana phongdokre Ziribam da ECI gi Statistical Surveillance Team na cell oina lupa lakh manga listing mari fudara nipan JDU gi Firal Homfunipan amadi banner listing mari chatrok fagatkre Karnataka da nong manglaga Manipur da satin khanbagi thawak tawbiganu hizab ka mari lenana makhal amatagi isu sagar biganu haina Chief Minister N Biren appeal tawkhre Mami TV ki Manipuri Prime Time News matang asada loizari miyeng tabriba singbu amuka hanna chan maibamna khurumjari